Assalamualaikum mayam. Asi aina sida utchar iba si sigi mafam si akhoi Kairangi Diniyat Maktab mayamna dum Diniyat Maktab haina dum khangnaba Diniyat Maktab Kairang haina dum mayamna so dum tanaramani hairi mafam adu akhoi Maktab asi chahi nipan apung phana hairiba sigi mafam asida khoi angang sing si larik tamakbani angang sing asi masing si aduki matik yam khalakpana maram oraga mafam sira chandaba aduna maram oraga haire mafam asida khoi sabani haire mafam asida angang sing du loina so channanaba amasum maung marin namatana phamna bagi akhoi silibani mayamna su dua tawbiyo haire maktab si khoi mayamna so Diniyat Maktab haina dum haide lon aribani ado haire maktab aduni akhoi hujik yamna kanna haidi saribani ado paisa nungsana kitang khudong cha dabana maram oraga thuna loisan bhaib dumadi oidre adubo mayam gi dua dagi haide khara thuna mafam si loisallaga mafam sira dini talim ibang bagi haide duasu na khoi mayamna tawbiyo aduga si mafam sida di hana pham bani hoju na ke khoi sigi mafam si sabana maram oraga khoigi sigi mafam sida dum phammi bini adu chillaga su chinna dum phamnari sini mayam ado mayamna maru aina dua tawbiyo haibasima ai thamjage